Murauda the Little Master English School Secondary amadi NCC Group Headquarter 14 Manipur Battalion anina khutcham naduna mayai lambi gi ihan hanbo oina the Little Master English Higher Secondary da National Cadet Corps NCC unit ama ngasi hongna bi matung ina hangdokre haidiba NCC unit hangdokpa gi thoram maduda office setting Commanding Officer Major B. Rajkumar na athoiba mithung school asigi founder Moirang Them thoibana thorom mapu school asigi principal Ilangbam Direna school asigi secretary Moirang Mayum Okenrejit amadi Subedar KS Rajkumar na akanaba mithung oina sarukyaki ngasigi thorom aduga mari lenena principal Ilangbam Direna fongdo kibada school asida tamliba mahiroi singi damak moral amadi discipline da afaba mayon chumlaknaba lambi ama oibada natana NCC asida mahiroi kayana interest leiba tarbadi Air Force amadi tongan defense group ki line da changba matamda chawno khudong chaba oigeni haibegi wakhalonda National Cadet Corps NCC ki unit asi hangdoki bani haiki NCC ki cadet corps amakhan hangtuk cheri se te kaimta nate akoi ki satri sing ki moral discipline si debai dekha ga sumangjar kuduna hana lejarmi ba school si ki atmosphere de ki sigma topic chima sigma NCC ma hasal ke ti hen ma koi ki discipline da correction way of correction amasu oiba ngambagi khudong jab logjabani adu de natana makui tungi punchigi kui sakadova job ki matang de su sman NCC kum da interest legi suna defense kumba civil kui ki kare haitare ya force kumba tongan ba defense ki gup se da moji sangjek giba matamda yamna makoi da paloba leitana ba madugi damta penang sigi program disijabni adu ga hujik akoi ni sinjeri si maylambi line sigi ona disine ihan hanba akui NCC ki wing ma tok